ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯏꯌꯥꯝꯕ ꯑꯃꯅ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯅꯨꯄꯤꯁꯦ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯕꯤ ꯈꯤꯇꯪ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩ ꯃꯉꯣꯟꯗ ꯃꯥꯁꯦ ꯊꯦꯡꯅꯔꯨꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯌꯥꯝ ꯋꯥꯍꯧꯕꯗꯣ ꯑꯗꯨꯅꯤꯗ꯫ ꯏꯌꯥꯝꯕꯁꯤꯒꯤꯗꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ꯫ ꯑꯗꯣ ꯃꯣꯏꯁꯦ 2018ꯒꯤ ꯃꯣꯏꯁꯦ ꯊꯥꯕꯜ ꯆꯠꯄꯅꯦ ꯍꯥꯏ, ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗ꯫ ꯑꯗꯣ ꯃꯣꯏꯁꯦ ꯊꯥꯕꯜ ꯆꯠꯄꯗ ꯊꯥꯕꯜ ꯃꯐꯝ 2-3ꯗꯤ ꯆꯠꯂꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ꯫ ꯑꯗꯩ ꯃꯣꯏꯁꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯄꯨꯜꯂꯗꯤ ꯅꯨꯄꯥꯁꯤꯡꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅꯩꯗꯅꯀꯣ꯫ ꯈꯔꯒ ꯅꯨꯡꯉꯥꯏꯔꯒ ꯃꯨꯠ ꯑꯃꯗ ꯃꯣꯏꯁꯦ ꯊꯥꯕꯜ ꯆꯠꯆꯕꯖꯥꯠꯅꯤꯗ꯫ ꯑꯗꯩ ꯊꯥꯕꯜ ꯃꯐꯝ ꯑꯃꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯡꯒ ꯆꯥꯎꯔꯒ ꯃꯁꯛꯀꯁꯦ ꯂꯩꯗꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯃꯤꯠꯀ ꯇꯔꯥꯎ ꯇꯔꯥꯎꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯊꯃꯣꯏꯗꯒ ꯊꯨꯛ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯖꯥꯠꯅꯤꯗ꯫ ꯑꯗ ꯃꯣꯏ ꯃꯁꯦꯟꯁꯦ ꯃꯨꯟꯅꯩ ꯍꯥꯏ, ꯑꯁ ꯑꯩꯒꯤꯅꯤ, ꯑꯩ ꯍꯥꯏꯔꯒꯦ ꯀꯥꯏ꯫ ꯑꯗꯩ ꯃꯣꯏ ꯃꯁꯦꯟꯁꯦ ꯍꯥꯏꯅꯩ, ꯑꯁ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯏꯔꯁꯤ, ꯃꯥꯅ ꯄꯥꯝꯖꯕ ꯑꯃ ꯈꯟꯖꯔꯁꯅꯨ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏ꯫ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯗ ꯍꯥꯏꯖꯕꯗꯣ, ꯑꯁꯤꯃꯗꯤ ꯑꯩ ꯀꯣꯏꯔꯒꯦ, ꯑꯩ ꯅꯣꯏꯅ ꯀꯣꯡꯉꯨ ꯍꯥꯏꯕꯗꯣ ꯑꯩ ꯀꯣꯡꯉꯒꯦ, ꯅꯣꯡꯉꯥꯜꯂꯒ ꯅꯣꯏꯅ ꯆꯠꯅꯤꯡꯕꯗꯣ ꯑꯩ ꯀꯣꯡꯒꯦ, ꯑꯁꯤꯃꯇꯪꯗꯤ ꯑꯩ ꯀꯣꯏꯖꯔꯒꯦ, ꯌꯥꯅꯕ ꯍꯥꯏꯕꯤꯌꯣꯅ ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯄꯥꯝꯖꯔꯨꯔꯕꯗꯣꯀꯣ, ꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯌꯥꯝ ꯄꯥꯝꯖꯔꯝꯃꯅꯦꯕꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯥꯁꯦ ꯌꯥꯝ ꯍꯥꯏ꯫ ꯅꯨꯄꯤꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯃꯁꯦꯟꯁꯦ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯁꯥꯟꯅꯕꯤꯅꯦ꯫ ꯑꯗꯩ ꯍꯣꯏ ꯌꯥꯔꯦ ꯅꯪ ꯍꯥꯏꯔꯣꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯆꯪꯁꯜꯂꯒ ꯍꯥꯏꯔꯦ ꯍꯥꯏ꯫ ꯑꯗ ꯈꯨꯃꯛꯇꯦ ꯍꯥꯏ ꯅꯨꯄꯤꯁꯦ ꯑꯍꯥꯟꯕꯗ ꯀꯩꯁꯨꯝꯇꯒ ꯈꯨꯃꯛꯇꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯍꯥꯏꯔꯛꯑꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯇꯧꯕꯅꯦꯕꯀꯣ, ꯌꯥꯅꯤꯡꯉꯁꯨ ꯍꯦꯛ ꯈꯨꯝꯗꯣꯛꯎꯔꯗꯤ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ ꯀꯥꯏꯅꯀꯣ ꯂꯩꯕꯅꯦ, ꯂꯩꯔꯝꯅꯤ ꯅꯨꯄꯤ ꯈꯪꯗꯦ, ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ, ꯈꯔꯗꯤ ꯂꯩꯕꯅꯦꯕꯀꯣ꯫ ꯑꯩꯁꯨ ꯇꯧꯋꯦꯕꯀꯣ, ꯌꯥꯅꯤꯡꯉꯁꯨꯅꯦ ꯈꯪꯕ꯭ꯔꯥ, ꯑꯁ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ ꯀꯥꯏꯅꯒꯀꯣ ꯑꯗꯨꯃꯥꯏꯅ ꯈꯨꯝꯗꯦꯗꯅ꯫ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯅꯤ ꯈꯨꯝꯗ꯭ꯔꯤꯗꯣ, ꯅꯠꯇ꯭ꯔꯅꯦ, ꯑꯐꯥꯎꯕꯤꯅꯤ ꯑꯣꯏꯗꯣꯏꯁꯦ꯫ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯗꯒꯗꯤ ꯃꯥꯅ ꯈꯨꯝꯃꯛꯇꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯒꯤ ꯃꯣꯏꯁꯦ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔꯦ, ꯑꯁ ꯑꯆꯥꯄꯣꯠꯁꯦ ꯍꯦꯛꯇ ꯄꯩꯗꯅ ꯂꯩꯔꯕꯖꯥꯠꯅꯤꯗ, ꯌꯥꯝ ꯂꯩ ꯍꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯅ ꯍꯥꯏꯕꯗꯅꯦ, ꯑꯁ ꯑꯆꯥꯄꯣꯠꯁꯦ ꯄꯨꯊꯥꯡ ꯉꯝꯗꯕꯤ ꯑꯆꯥꯄꯣꯠꯅꯦ, ꯑꯁ ꯗꯨꯀꯥꯟꯗ ꯍꯦꯛꯇ ꯂꯩꯕꯁꯦ ꯄꯨꯔꯥ ꯗꯨꯀꯥꯟꯁꯤꯃ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ, ꯗꯨꯀꯥꯟ ꯃꯄꯨꯗꯤ ꯍꯔꯥꯎꯔꯝꯃꯅꯤ꯫ ꯑꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯅꯨꯄꯤꯁꯦ ꯄꯤꯁꯜꯂꯦ ꯈꯪꯕ꯭ꯔꯥ꯫ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯇꯔꯪ ꯆꯠꯄꯤꯅꯦꯌꯦ꯫ ꯆꯠꯂꯝꯒꯅꯤ, ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯨꯕꯨꯗꯤ ꯇꯔꯪ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ꯫ ꯑꯗꯨꯒꯅꯦ ꯄꯤꯔꯦ, ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯧꯔꯦ ꯑꯆꯥꯄꯣꯠꯇꯣ ꯂꯧꯕꯗꯒꯤ ꯑꯩꯈꯣꯏ ꯅꯝꯕꯔꯒ ꯂꯧꯅꯔꯒ ꯊꯣꯡꯒꯥꯟ ꯐꯥꯎꯀꯣ, ꯃꯌꯨꯝꯒꯁꯦ ꯑꯗꯨꯝ ꯊꯣꯡꯒꯥꯟ ꯐꯥꯎꯅꯒ ꯊꯤꯟꯕꯤ ꯍꯥꯏ ꯃꯣꯏꯅ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯅꯨꯄꯤꯁꯦ ꯈꯪꯅꯈ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ꯫ ꯑꯗꯩ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏ꯫ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯈꯔ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤꯈꯔ ꯑꯗꯨꯝ ꯌꯥꯖꯕ ꯅꯨꯄꯥ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯈꯤꯇꯪ ꯂꯨꯝꯅ ꯂꯧꯖꯕ ꯅꯨꯄꯥ ꯑꯣꯏꯔꯤꯔꯥ, ꯅꯠꯇ꯭ꯔꯒ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕꯩ, ꯍꯣꯏ ꯅꯨꯡꯁꯤꯖꯔꯨꯔꯕꯒꯤꯅꯦꯕ, ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯌꯦꯗꯣ, ꯃꯁꯛ ꯐꯖꯕꯤꯗꯨꯅꯒ ꯑꯣꯏꯕꯒꯀꯣ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯝꯃꯅꯤ꯫ ꯑꯗꯩ ꯑꯆꯥꯄꯣꯠꯁꯦ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯗ꯫ ꯑꯗꯩ ꯑꯆꯥꯄꯣꯠ ꯂꯩꯕꯗ ꯅꯨꯄꯤꯁꯤꯀꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯒꯦ, ꯅꯨꯄꯤꯁꯨ ꯈꯔ ꯀꯦꯁꯟꯅꯕꯤ ꯇꯧꯁꯟꯅꯕꯤ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯍꯥꯏꯗꯤ ꯀꯦꯕꯗ ꯃꯤꯁꯦ ꯄꯛꯄ ꯄꯛꯇꯕ ꯂꯩꯌꯦꯕꯀꯣ꯫ ꯑꯗ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯀ ꯐꯖꯕꯅꯤꯅ ꯀꯦꯁꯟꯅꯕꯗ ꯄꯛꯑꯝꯃꯅꯤ꯫ ꯑꯗꯩ ꯀꯣꯛ ꯆꯤꯛꯄꯒꯤ ꯒꯨꯂꯤꯒ ꯍꯦꯛ ꯂꯩꯍꯟ, ꯑꯗꯨ ꯑꯩ ꯀꯣꯛ ꯆꯤꯛꯑꯦ, ꯑꯩ ꯅꯥꯔꯦ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕꯩ ꯃꯍꯨꯠꯇ ꯅꯨꯄꯥꯁꯤꯗ ꯍꯦꯛ ꯍꯥꯏꯔꯛꯄꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯗ꯫ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏ꯫ ꯂꯥꯞꯈ꯭ꯔꯕ ꯂꯝꯗꯨꯗ ꯑꯗꯨꯝ, ꯂꯝꯗꯣ ꯑꯗꯨꯝ ꯂꯥꯞꯅꯩ ꯍꯥꯏꯌꯦꯕꯀꯣ꯫ ꯂꯥꯞꯈ꯭ꯔꯕ ꯂꯝꯗꯨꯅ ꯒꯨꯂꯤ ꯂꯨꯄꯥ 100-100 ꯄꯤꯕꯗꯣ ꯑꯗꯨꯝ ꯊꯤꯟꯕ ꯆꯠꯄꯤ, ꯑꯗꯨ ꯊꯤꯟꯕꯗꯗꯤ ꯑꯆꯥꯄꯣꯠꯇꯣ ꯑꯗꯨꯝ ꯌꯥꯎꯕꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯃꯣꯏꯁꯦ꯫ ꯑꯗꯩ ꯀꯣꯏꯕꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ, ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯈꯩ ꯌꯥꯅꯕ ꯍꯣꯠꯅꯕꯀꯣ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯈꯔꯒ ꯑꯉꯥꯡꯒ ꯑꯣꯏꯕꯗꯨꯗ ꯅꯨꯄꯥ ꯃꯣꯏꯗꯤ ꯂꯥꯡ ꯊꯥꯛꯏꯕꯅꯤꯗꯣ ꯅꯨꯄꯤꯁꯤꯗ, ꯅꯠꯇ꯭ꯔꯥ, ꯂꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯣꯀꯣ꯫ ꯑꯗ ꯀꯣꯏꯕꯒꯁꯦ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯌꯦ꯫ ꯀꯣꯏꯕꯒꯁꯦ ꯃꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕꯗꯤ ꯅꯠꯇꯦ, ꯃꯣꯏ ꯆꯍꯤ ꯐꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯡꯁꯤꯅꯩꯁꯦ꯫ ꯑꯗ ꯀꯣꯏꯕꯒꯁꯦ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯅꯠꯇ꯭ꯔ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯆꯠꯄꯤꯅꯤ꯫ ꯍꯧꯖꯤꯛ ꯏꯌꯥꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏ ꯆꯠꯄꯁꯦ꯫ ꯑꯗꯨꯗꯨꯒ ꯆꯠꯂꯀꯥꯟꯗ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯀꯣꯏꯅꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯀꯣꯏꯅꯕꯒꯤ ꯃꯑꯣꯡꯁꯦ ꯃꯥꯟꯕ, ꯍꯥꯏꯁꯦ ꯃꯤꯁꯦ ꯀꯣꯏꯅꯕꯒ ꯀꯣꯏꯅꯗꯕꯒ ꯈꯤꯇꯪ ꯈꯦꯠꯅꯩꯗꯅ꯫ ꯑꯗꯨꯒ ꯑꯗꯩ ꯐꯣꯟ ꯋꯥꯏꯇꯤꯡꯒꯁꯦ ꯑꯗꯨꯝ ꯂꯩꯕꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ
mai mamanabasingdako hojiki iyambasida monda hai as ai mantha sai mai waiting jibu pra hing chupam lai kaino khangdi khote imungda pusaladra khangdi khote kai admainga wari ga sai hai hode iyamba hoina sudum khumai pusalo kaino nang hoji matam chare angang ni habasu natte senthok lambi leite habasu natte pusalo kaino mamit ngawdoradi masaka phajabane kai moina dawga kapsanbado masaka phajabane mi lawjagijani kainaga ade nupa se pakhat amane bako ade adumaina matam khara nusinara kandane kitang ek saunaraga nupisna kainarasi ga phone khase ta paikhalaktabi switch off ek thamjanbi dumain tawbajani da adegi mai hojiki nupisi ko mai khulao se mina ko engasidi imanabon kaino kitang phami sida phami aidi thakpa ngawba yaude kainaga hai haiba aidi kem thakpa jaba kem tawba nati imanaba ngai sangi kainaga haibase ko ising senai waje kitang di phajade do dum haijarake waro biro khoi cheng samna pa ko bender daga nong phado kai be phamjaidina ade bender daga phammi khoi imanaba mayam aibudi thakpa yaude kai thaiya thaktirabudi khangde ado yaude khode kaise henjang lero wa het haibi nupi ni khambra leiraga thinmine adusu ade ke allauri no yongo phuningra ado henjang ka se adum ne nungdang su se adum thinbine thonga lo thom chakhibe ade si loksalaji kana de mai si di no dum yaba mali khopa mali har mo se nongma koiba satse khoche na har ga nang na thanda tholo kholo na haib janda na aham ne pi se yaram dai ma thanda tholo kholo habi yam dai ni pasna phasna hai sonda imanaba gi ni pi su yaw tu ni kholak tu ni na dumaina thema bajani da ne thema s ni pi setta aroi bidaga ketharaga tholi hai phajai hai yam phajai hai ni pi se ko the inkhalapaga oibaga wanga chabuga phajabajani da admainga hayaga koiba chatoine na hayaga nupi se chele chenbadagi nupa sina magi simse lahore hai simse lahore chenbadagi aduga moise luhongbagi matam lepnare hai asomdagi su kaisum nupa mayum nupi mimse kaisu sauna khona batawdi hai matam ga lepnai hai adei nupi sigine simse nupasina ne hangba kanda lakpa message mayam adegi lakpa phone ga se torpa jani da man khangnaram khotnaram nupa ga se message thajalak pi kholak do nupa su nuksi jawrabani gon pi masak phajaba koirabana spamja toine khallaga dum simdo do manghan khraba adegi moise luhonga ga moise leiminare ade leiminaba daidi nupi sidi khoigi ang kaino tawbodo ko yum koigadaba nupi oiramdaba haitare du chaba thakpada ngawbi dumaina oi bai ta do mau hai sidi numit mangani tarukni mangai phiro hanba setana lem doise adaidi imugi bar madi pureidana minai oi haibadi natte minai nupi khudimang minai ni haijabe wafam di natte bai haise imugi bar ma purakani ade haibani ken nupi bu nuti isum kening brane adum kening ga di laitabane bako ado hojiki nupisna adum kening ga laibi oi bajani da tum keraga thaba kaim sudraga dum lainingbi adugumba oibjanida ado imungsida di yadaba mana koiba dum chatningi adu yaba natte do dei manem poksiga de leminariba khogi mau masenje kha nungaina daba haitar mai kaida kha yanarak de nupisina mai nupasida ai leiba nungaite khote nupasisu wakalam di khanba do khana do shorpudina mase wakan sum khanba se mase khogi dukalam phamaga oin leijarani dukan se khoi khara madadi bazar hainai ado khara madadi kaithen hainai dena pangsaw chaw daba amade koi kaithen macha ga hainai dena da moilam dugi kaithen du da mase khogi bara da haitare bara ama lawraga mase dukan phammage na khanbajani da ado dukan phammage khallaga nupa se adumaina dukan phammaga leire mase ade nupi du ka punna leiminare moibani se ayuktagi khogi dukan da leiraga khoi nimita ta sangakpa haitare de mani boxina DS noi naha ori kholi main tawbuji khotpasin ha nupasna aiga tawbani ma khotpane na mama da nupasna phajana haijai haibako ado ho phare noina bu nungai ni ha dina hanjina dum iphafana yabirak pa haidare adumaina tawre de nupi se dum yam ki hai hojiki iyam bohina ga ko mai mama na bai dukan no phatu ka setpa je imai film style cookie ni ki je de nupi ni am kemalasu koi paisa loibane bako de dress makta ha dum sillaga set poi bajani da andegi sana lupa ga di asengbadi kya si de ha hoji nupi se duga yamna kaino tawbodo ko hapta khudingi dress sin bi dumaina tawbajani da
ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯠꯂ ꯃꯥꯁꯦ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩꯕꯤ ꯑꯗꯩ ꯗꯨꯀꯥꯟꯁꯦ ꯃꯇꯝ ꯈꯔꯗꯤ ꯄꯩꯁꯥ ꯈꯔ ꯄꯨꯊꯔꯝꯃꯦ ꯍꯥꯏ ꯑꯍꯥꯟꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯅꯀꯣ ꯑꯗꯩ ꯃꯣꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯃꯥ ꯗꯨꯀꯥꯟꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯑꯗꯨꯝ ꯐꯝꯕ ꯍꯧꯔꯛꯄꯖꯥꯠꯅꯤꯗ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯥꯁꯦ ꯐꯅꯦꯛ ꯀꯔꯕꯥꯔ ꯇꯧꯒꯦꯅ ꯑꯃꯨꯛ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯗ ꯑꯗꯨꯗ ꯐꯅꯦꯛ ꯀꯔꯕꯥꯔ ꯇꯧꯒꯦ ꯂꯪ ꯊꯥꯗꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯐꯅꯦꯛꯁꯦ ꯑꯗꯨꯝ ꯁꯦꯠꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯁꯥꯕ ꯑꯗꯩ ꯐꯅꯦꯛꯀꯤ ꯀꯔꯕꯥꯔ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯣꯡꯉꯤꯗꯅꯀꯣ ꯑꯗꯨꯝ ꯇꯣꯡꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯐꯅꯦꯛꯀꯤ ꯀꯔꯕꯥꯔ ꯇꯧꯒꯦꯅ ꯕꯖꯥꯔꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯤ ꯑꯞ ꯗꯥꯎꯟꯁꯦ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄ ꯑꯉꯥꯡꯁꯨ ꯌꯥꯎꯗ꯭ꯔꯤꯗꯅꯀꯣ ꯑꯉꯥꯡꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯦꯛ ꯆꯠꯈ꯭ꯔꯒ ꯑꯍꯤꯡ ꯍꯦꯛ ꯂꯦꯛꯊꯣꯔꯛꯄꯤ ꯑꯗ ꯗꯨꯀꯥꯟꯗ ꯂꯩꯌꯦꯅ ꯑꯗꯨꯝ ꯈꯨꯝꯃꯣ ꯀꯥꯏ ꯍꯥꯏꯕꯤ ꯅꯨꯄꯥꯁꯤꯅ ꯗꯨꯀꯥꯟꯗ ꯃꯊꯟꯇ ꯂꯩꯍꯟꯕ ꯑꯗꯩ ꯃꯥꯅ ꯃꯄꯥꯝ ꯆꯠꯂꯤꯅꯦ ꯆꯠꯈ꯭ꯔꯒ ꯑꯍꯤꯡꯒ ꯂꯦꯛꯊꯣꯛ ꯍꯦꯛ ꯍꯜꯂꯛꯄ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯄꯥꯁꯦ ꯈꯔ ꯁꯥꯎꯅꯤꯡꯉꯦ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯆꯍꯤ ꯐꯥꯔꯛꯑꯕꯅꯤꯅꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯑꯗꯩ ꯑꯉꯥꯡꯁꯨ ꯌꯥꯎꯅꯕ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦ ꯍꯥꯏ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯒꯗꯕ ꯃꯇꯝꯁꯤꯗ ꯀꯥꯏꯗꯤ ꯑꯉꯥꯡꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯉꯥꯡꯗꯤ ꯆꯍꯤ 1-2 ꯂꯩꯔꯒ ꯌꯥꯎꯁꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯍꯥꯏꯖꯕꯖꯥꯠꯅꯤꯗ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯑꯉꯥꯡ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯏꯆꯥ ꯏꯁꯨ ꯁꯦꯝꯒꯗꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯅꯣꯡꯃ ꯃꯣꯏꯕꯥꯅꯤꯁꯦ ꯈꯠꯅꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯠꯅꯕꯖꯥꯠꯅꯤꯗ ꯑꯗꯩ ꯈꯠꯅꯕꯗꯩ ꯅꯨꯄꯤꯁꯤꯗꯤ ꯁꯥꯎꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ ꯃꯄꯥꯝꯗ ꯅꯨꯄꯥꯁꯤꯁꯨ ꯍꯟꯗꯛꯇꯤ ꯁꯥꯎꯗꯅ ꯃꯥꯁꯦ ꯀꯧꯗꯕꯖꯥꯠꯅꯤꯗ ꯑꯗꯩ ꯍꯞꯇꯥ ꯑꯃꯨꯛꯇꯤ ꯃꯥꯁꯦ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ ꯍꯥꯏ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯨ ꯀꯩꯝ ꯍꯥꯏꯗꯦ ꯃꯥꯁꯨ ꯗꯨꯀꯥꯟꯗ ꯐꯝꯕꯅꯤꯅ ꯃꯊꯟꯇꯒ ꯐꯝꯕꯅꯤꯅ ꯃꯥꯏ ꯊꯕꯛꯀ ꯆꯤꯟꯕꯒ ꯑꯗꯩ ꯀꯩꯁꯨꯝ ꯍꯥꯏꯔꯨꯗ꯭ꯔꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯁꯨ ꯑꯗꯩ ꯍꯧꯖꯤꯛ ꯏꯌꯥꯝꯕꯁꯤꯗ ꯃꯥꯅ ꯍꯥꯏ ꯅꯨꯄꯤꯅꯤꯅ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯨꯔꯦ ꯁꯥꯎꯔꯒ ꯃꯄꯥꯝ ꯆꯠꯈꯤꯕꯗꯩ ꯍꯜꯂꯛꯇꯦ ꯈꯣꯠꯇꯦ ꯑꯉꯥꯡ ꯌꯥꯎꯁꯦꯁꯨ ꯌꯥꯗꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯈꯣꯠꯂꯦ ꯑꯩ ꯇꯟꯖꯜꯂꯦ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯔꯨꯔꯕꯅꯣ ꯃꯥ ꯈꯜꯂꯛꯄꯖꯥꯠꯅꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯏꯌꯥꯝꯕꯁꯤꯗ ꯑꯗꯩ ꯏꯌꯥꯝꯕꯅ ꯍꯥꯏ ꯅꯪꯅ ꯄꯥꯝꯃꯦ ꯅꯨꯡꯁꯤꯌꯦꯅ ꯂꯧꯔꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯌꯥꯎꯅꯕ ꯇꯧ ꯑꯉꯥꯡ ꯌꯥꯎꯔꯦ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯍꯣꯡꯉꯛꯀꯅꯤ ꯃꯥ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯅꯪ ꯃꯊꯥ ꯀꯩꯁꯨ ꯁꯥꯔꯨꯅꯨ ꯈꯣꯠꯂꯨꯅꯨꯅ ꯍꯥꯏ ꯊꯦꯝꯃꯒ ꯂꯧꯕꯤꯔꯨꯔꯣ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯄꯨꯔꯥ ꯑꯉꯥꯡꯒ ꯌꯥꯎꯗꯕꯅꯤꯅ ꯃꯌꯨꯝꯒ ꯑꯃꯨꯛ ꯄꯥꯟꯊꯣꯛꯈꯤꯅꯤ ꯅꯪ ꯅꯨꯄꯤ ꯁꯛꯇꯥꯗꯨꯒ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯍꯣꯏꯅ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯄꯣꯔꯛꯑꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯦ ꯄꯣꯔꯛꯑꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯗꯨꯀꯥꯟ ꯐꯝ ꯈꯣꯠ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯃꯗꯤ ꯌꯥꯎꯅꯕ ꯇꯧꯁꯤ ꯈꯣꯠꯁꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗ ꯃꯣꯏ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯅꯦꯅ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯩ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯨ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗ ꯃꯣꯏꯁꯨ ꯃꯃꯥꯟꯅꯕꯅꯤꯅꯀꯣ ꯅꯨꯡꯗꯥꯡ ꯑꯃ ꯀꯩꯅꯣꯝꯃ ꯑꯍꯥꯎꯕ ꯈꯣꯠꯄ ꯆꯥꯁꯦ ꯍꯥꯏ ꯀꯥꯟꯗ ꯗꯨꯀꯥꯟꯗ ꯆꯥꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯄꯨꯟꯐꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯦ ꯑꯗꯩ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗꯣ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯩ ꯍꯥꯏ ꯅꯨꯄꯤꯁꯤꯒ ꯑꯗꯨ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯅ ꯑꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯖꯒꯥꯗ ꯃꯣꯏꯕꯥꯅꯤꯈꯛ ꯂꯩꯃꯤꯟꯅꯕ ꯎꯗꯕꯅꯤꯅ ꯗꯨꯀꯥꯟꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯕꯗꯨꯗ ꯃꯣꯏ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯤꯕꯣꯏ ꯑꯗꯨꯝ ꯈꯟꯕ ꯑꯗꯩ ꯃꯣꯏ ꯄꯨꯟꯕ ꯈꯣꯠꯄꯗꯁꯨ ꯍꯧꯖꯤꯛ ꯄꯥꯈꯪꯒꯗꯣ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪꯗꯨꯒꯅꯤꯀꯣ ꯕꯦꯔꯥ ꯀꯥꯔꯛꯇꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯅꯣꯡꯃ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯅꯅꯦ ꯃꯥꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯄꯩꯁꯥ ꯈꯔ ꯂꯩꯈꯤꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯑꯗ ꯃꯥꯅ ꯗꯨꯀꯥꯟꯗ ꯂꯥꯛꯄ ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯆꯤꯜꯂꯦ ꯅꯪ ꯄꯩꯁꯥꯗꯣ ꯌꯥꯔꯗ꯭ꯔꯥ ꯈꯣꯠꯂꯗ꯭ꯔꯅ ꯍꯪꯕ ꯂꯥꯛꯄꯖꯥꯠꯅꯤꯗ ꯑꯗ ꯃꯥꯅ ꯍꯪꯕ ꯂꯥꯛꯄꯁꯤꯗ ꯃꯥꯏ ꯃꯃꯥꯟꯅꯕꯗꯨꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯃꯥꯟꯅꯕꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯅ ꯂꯩꯇ꯭ꯔꯥ ꯈꯣꯠꯇ꯭ꯔꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯍꯪꯖꯕꯁꯤꯗ ꯃꯥꯗꯤ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒ ꯗꯨꯀꯥꯟ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯄꯅꯤꯗ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪꯁꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯅ ꯃꯥꯁꯦ ꯆꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯃꯥ ꯑꯗꯨꯝ ꯈꯤꯇꯪ ꯈꯪꯕꯗꯣꯀꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩ ꯄꯣꯠ ꯊꯥꯡꯖꯜꯂꯝꯕꯅꯤ ꯈꯣꯠꯆꯜꯂꯝꯕꯅꯤꯅ ꯀꯩ ꯄꯣꯠꯅꯣ ꯅꯪꯅ ꯊꯥꯔꯤꯗꯣ ꯈꯣꯠꯂꯤꯗꯣ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯑꯗꯩ ꯃꯥꯒꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕ ꯑꯋꯥꯠ ꯑꯄꯥ ꯍꯪꯇꯣꯛ ꯍꯪꯖꯤꯟ ꯇꯧꯔꯤꯕ ꯑꯃꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯉꯣꯟꯗ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯈꯟꯖꯕꯗꯣꯀꯣ ꯃꯥ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯗꯩ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯦ ꯍꯥꯏ ꯃꯥ ꯅꯨꯄꯥꯁꯤꯗ ꯑꯗꯩ ꯄꯣꯠ ꯊꯥꯡꯖꯜꯂꯝꯕꯅꯤ ꯈꯣꯠꯆꯜꯂꯝꯕꯅꯤ ꯄꯣꯠꯇꯣ ꯁꯤ ꯂꯩꯔꯦ ꯈꯣꯠꯂꯦ ꯀꯥꯏ ꯃꯥꯏ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯈꯟꯊꯣꯛꯑꯦ ꯄꯣꯠ ꯊꯥꯡꯖꯟꯕ ꯑꯣꯏꯔꯝꯅꯤ ꯑꯩꯅꯗ ꯐꯠꯇꯅ ꯄꯥꯈꯠꯇ ꯈꯜꯂ ꯃꯥꯜꯂꯦ ꯀꯥꯏ ꯍꯥꯏ ꯑꯩ ꯄꯩꯁꯥ ꯈꯔ ꯂꯩꯈꯤꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯗ ꯍꯣꯏ ꯍꯥꯏꯔ ꯃꯥꯁꯦ ꯀ꯭ꯋꯥ ꯆꯥꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯍꯥꯏꯌꯦ ꯀꯣ
ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ 2020 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯨꯊꯕ ꯍꯧꯔꯛꯑꯦ ꯍꯥꯏ ꯄꯩꯁꯥꯁꯦ ꯑꯗ ꯀꯔꯤꯗ ꯄꯨꯊꯔꯤꯅꯣ ꯅꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯍꯪꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅ ꯄꯩꯁꯥꯁꯦ ꯀꯔꯤꯗ ꯄꯨꯊꯔꯤꯅꯣ ꯈꯣꯠꯊꯔꯤꯅꯣꯅ ꯍꯪꯕꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯛꯄꯖꯥꯠꯅꯤꯗ ꯗꯥꯛꯇꯔꯗ ꯆꯠꯄꯗ ꯈꯔ ꯄꯨꯊꯈꯤꯕꯅꯤ ꯈꯣꯠꯄꯅꯤ ꯑꯉꯥꯡ ꯑꯝꯇꯪ ꯌꯥꯎꯅꯕꯅ ꯍꯣꯠꯅꯕꯅꯤꯅ ꯈꯨꯝꯃꯕꯖꯥꯠꯅꯤꯗ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯪꯅ ꯗꯥꯛꯇꯔ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯗꯦ ꯑꯩ ꯌꯥꯎꯔꯒ ꯄꯨꯟꯅ ꯆꯠꯄ ꯀꯩꯗꯧꯒꯦ ꯅꯪꯅ ꯗꯥꯛꯇꯔ ꯆꯠꯂꯤꯅꯤ ꯅꯣꯡꯇꯁꯨ ꯍꯥꯏꯗꯦ ꯅꯪ ꯍꯥꯏꯗꯣ ꯅꯆꯤꯟ ꯊꯤꯖꯟꯅꯕ ꯃꯥꯜꯂꯤꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯕꯖꯥꯠꯅꯤꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯁꯥꯎꯒꯠꯂꯛꯑꯦ ꯍꯥꯏ ꯃꯥ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯈꯣꯠꯂꯤ ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯅꯕ ꯗꯥꯛꯇꯔꯗ ꯌꯦꯡꯕꯗ ꯄꯩꯁా ꯆꯪꯈ꯭ꯔꯦ ꯍꯥꯏꯁꯤꯗ ꯅꯪ ꯉꯥꯡꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯅ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯑꯣꯟꯈꯠꯄꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯗ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕꯅ ꯊꯥꯖꯔꯤꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯅꯝ ꯑꯍꯥ ꯆꯨꯁꯜꯂꯤꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯤꯗꯥꯛꯇ ꯄꯛꯊꯛ ꯊꯛꯑ ꯂꯩꯕ ꯃꯤꯔ ꯈꯪꯗꯦ ꯑꯗꯨꯅꯤ ꯅꯠꯇꯦ ꯅꯨꯄꯥꯁꯤ ꯍꯤꯗꯥꯛꯀ ꯈꯔ ꯊꯛꯑꯗꯤ ꯅꯨꯄꯥ ꯊꯣꯛꯀꯗꯝꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯅꯨꯄꯤꯒꯁꯦ ꯂꯝ ꯍꯦꯜꯂꯗꯤ ꯗꯝ ꯐꯨꯊꯒꯗꯕꯅꯤ ꯐꯨꯊꯒꯗꯕꯅꯤ ꯑꯩꯅꯒ ꯑꯗꯨꯝ ꯄꯥꯔꯝꯃꯗꯤ ꯈꯔ ꯄꯦꯛ ꯑꯃꯅꯤꯒ ꯄꯥꯏꯁꯜꯂꯒ ꯀꯣ ꯗꯝ ꯐꯨꯊꯒꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯈꯠꯅꯔꯦ ꯍꯥꯏꯌꯦꯀꯣ ꯑꯗꯩ ꯈꯠꯅꯕꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯣꯔꯦꯗꯒ ꯆꯠꯄꯁꯦ ꯃꯊꯟꯇꯒ ꯆꯠꯄꯤ ꯃꯊꯟꯇ ꯆꯠꯂꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯜꯂꯛꯄꯤꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯗꯨꯀꯥꯟꯁꯤꯒꯤ ꯀꯥꯟꯅꯅꯕꯅꯤ ꯄꯩꯁꯥꯁꯤꯗꯕꯨ ꯈꯔ ꯐꯪꯉꯗꯤ ꯃꯥꯅ ꯐꯠꯇꯕꯔꯣꯝꯗ ꯁꯨꯀꯟ ꯈꯟꯖꯤꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯗ ꯑꯩ ꯍꯥꯏꯔꯨꯔꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯈꯨꯝꯕꯤ ꯑꯗꯒꯤ ꯃꯤ ꯗꯨꯀꯥꯟ ꯊꯪꯅꯕ ꯃꯃꯥꯡꯗ ꯀꯔꯤ ꯈꯟꯈꯤꯗꯒꯦꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯐꯥꯊꯔꯒ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯝ ꯐꯥꯊꯕꯁꯤꯗꯅꯦꯕ ꯁꯣꯏꯍꯧꯗꯣꯏꯁꯤꯅ ꯃꯣꯔꯦꯗ ꯃꯥꯗꯤ ꯆꯠꯂꯒ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯅꯨꯄꯥ ꯄꯥꯈꯪꯗꯨꯒ ꯃꯣꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯂꯩꯔꯤꯖꯥꯠ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯥꯝ ꯐꯖꯗꯕ ꯂꯤꯆꯠꯇꯨ ꯃꯣꯏꯗꯤ ꯆꯠꯂꯤꯖꯥꯠ ꯑꯣꯏꯔꯦ ꯂꯝ ꯑꯇꯣꯞꯄꯗ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯅꯤꯟꯁꯦ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯊꯪꯅꯕ ꯃꯤꯁꯤꯅ ꯃꯅꯤꯟꯁꯦ ꯈꯔ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯌꯨꯝꯁꯦ ꯌꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯁꯦ ꯌꯧꯔꯛꯄ ꯑꯗꯩ ꯃꯅꯦꯝꯄꯣꯛꯁꯤꯅ ꯅꯣꯡꯃ ꯅꯣꯏꯕꯥꯅꯤ ꯗꯨꯀꯥꯟꯗꯣ ꯂꯣꯟꯁꯜꯂꯝꯃꯒ ꯆꯪꯉꯛꯄꯗ ꯑꯩ ꯅꯥꯛꯇ ꯆꯪꯉꯛ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯏꯃꯥꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦ ꯍꯥꯏ ꯈꯣꯠꯂꯦ ꯑꯗꯨꯅ ꯍꯣꯔꯦꯟꯁꯦ ꯑꯝꯇ ꯆꯪꯉꯨꯁꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯅꯪ ꯑꯗꯨꯝ ꯁꯥꯟꯅꯔꯣ ꯑꯩꯗꯤ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯀꯩꯁꯨ ꯂꯣꯏꯅꯅꯤꯡꯗꯕꯗꯣꯀꯣ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯈꯪꯗꯦ ꯇꯧꯗꯅ ꯃꯥ ꯑꯁ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯔꯣꯏ ꯈꯣꯠꯂꯣꯏ ꯅ ꯍꯥꯏꯔꯒ ꯑꯁ ꯅꯪ ꯑꯗꯨꯝ ꯁꯥꯟꯅꯧ ꯀꯩꯅꯣ ꯀꯥꯏ ꯍꯥꯏꯔꯒ ꯊꯅꯝꯕ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ ꯑꯗꯩ ꯃꯅꯦꯝꯄꯣꯛꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯈꯔ ꯉꯥꯡꯅꯩ ꯗꯨꯀꯥꯟꯗꯣ ꯅꯪ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯦ ꯏꯃꯥ ꯃꯤꯅ ꯄꯉꯥꯡ ꯉꯥꯡꯅꯕ ꯑꯣꯏꯔꯝꯅꯤ ꯗꯨꯀꯥꯟꯁꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯑꯩꯅꯤ ꯂꯩꯔꯤꯁꯦꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯈꯨꯝꯇꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯃꯣꯔꯦꯗꯒ ꯆꯠꯄ ꯈꯣꯠꯄꯗꯣ ꯅꯣꯡꯃ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ ꯑꯍꯤꯡ ꯂꯦꯛꯄꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯤ ꯈꯣꯠꯂꯤꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯝꯃꯒ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯅꯦꯝꯄꯣꯛꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯑꯃꯗꯤ ꯍꯥꯏꯕ ꯉꯝꯃꯝꯃꯔꯣꯏꯗꯅꯀꯣ ꯑꯗꯨꯝ ꯁꯥꯎꯅꯤꯡꯅ ꯑꯗꯨꯝ ꯈꯪꯍꯧꯕꯖꯥꯠꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄꯖꯥꯠꯅꯤꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅ ꯈꯪꯗꯗꯅ ꯆꯪꯉꯛꯄꯖꯥꯠꯅꯤꯗ ꯃꯥꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯥꯏꯅ ꯅꯥꯀꯣꯡꯗ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯗꯒꯤ ꯃꯈꯥ ꯗꯛ ꯂꯥꯎ ꯊꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯗꯛ ꯂꯥꯎ ꯊꯝꯕꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩ ꯍꯥꯏ ꯑꯗꯩ ꯃꯥꯅ ꯅꯪ ꯑꯗꯨꯗꯒꯤ ꯄꯣꯠꯇꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯄꯣꯠꯇꯣ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯥꯡꯇꯣꯛꯎꯅ ꯍꯥꯏꯔꯕ ꯅꯨꯄꯤꯁꯦ ꯍꯣꯏꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯄꯨꯛꯇ ꯌꯦꯞꯁꯟꯒꯦ ꯍꯥꯏ ꯑꯗꯨꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯎꯏ ꯍꯥꯏ ꯑꯗꯣ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯆꯤꯡꯅꯕ ꯍꯧꯔꯦ ꯍꯥꯏꯕꯀꯣ ꯃꯥꯏ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯃꯥ ꯆꯤꯡꯅꯕ ꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯗꯩ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯁꯦ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯁꯥꯎꯅꯤꯡ ꯋꯥꯁꯦ ꯉꯥꯡꯊꯣꯛꯌꯥꯗꯕꯤ ꯃꯥꯁꯦ ꯑꯩꯁꯦ ꯍꯨꯔꯥꯟꯕꯁꯦ ꯐꯥꯔꯒꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯥꯏꯅ ꯃꯥꯏ ꯊꯃꯣꯏꯗꯗꯤ ꯈꯟꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯁꯦ ꯊꯕꯛꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯤ ꯆꯥꯛ ꯆꯥꯔꯦ ꯆꯥꯐꯝ ꯏꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯒ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯒ ꯃꯥꯁꯦ ꯂꯩꯕꯖꯥꯠꯅꯤꯗ ꯃꯥ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥꯁꯦ ꯅꯨꯡꯗꯥꯡꯁꯦ ꯃꯥꯁꯦ ꯍꯤꯗꯥꯛꯁꯦ ꯈꯔ ꯐꯨꯜꯗ ꯊꯛꯆꯜꯂꯕꯖꯥꯠꯅꯤꯗ ꯐꯨꯜꯗ ꯊꯛꯆꯜꯂꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯗ ꯃꯥꯅ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯍꯥꯏ ꯌꯥꯝ ꯑꯩꯗꯤ ꯌꯨꯝ ꯂꯩ ꯀꯩꯅꯣ ꯍꯥꯏ ꯑꯁ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯖꯥꯠꯅꯤꯗ
ꯑꯗꯣ ꯀꯩꯅꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯁꯦꯅ ꯍꯥꯏꯔꯒ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯃꯟꯊꯥ ꯌꯥꯝ ꯁꯥꯔꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯏꯌꯥꯝꯕꯁꯤꯁꯨ ꯃꯃꯥꯟꯅꯕ ꯀꯧꯕꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯗꯣꯛꯑ ꯊꯣꯛꯑꯦ ꯍꯥꯏ ꯑꯗꯣ ꯊꯣꯛꯑꯒ ꯃꯣꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ ꯑꯗ ꯂꯝꯍꯥꯡ ꯑꯝꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯇꯨꯃꯤꯟꯅ ꯐꯝꯕ ꯍꯩꯅꯗꯕꯅꯤꯅꯀꯣ ꯍꯤꯗꯥꯛꯇꯣ ꯈꯔ ꯌꯥꯎꯔ ꯐꯝꯃꯤꯟꯅꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯗꯦ ꯑꯉꯥꯡ ꯑꯃ ꯌꯥꯎꯗ꯭ꯔꯦꯅ ꯑꯩꯅ ꯐꯨ ꯆꯩꯗꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯗꯣ ꯃꯥꯁꯦ ꯉꯁꯥꯏ ꯑꯩꯅ ꯃꯥꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯆꯤꯡꯅꯩ ꯃꯥꯏ ꯐꯣꯟꯗꯣ ꯁꯨꯡꯇꯥ ꯊꯥꯗꯣꯛꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯁꯨ ꯃꯥꯅ ꯅꯍꯥꯟꯃꯨꯛ ꯎꯈꯤꯕꯗꯨꯒ ꯃꯥꯁꯦ ꯈꯔ ꯆꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯆꯤꯡꯅꯕꯗꯒꯤ ꯑꯗꯨꯗꯤ ꯀꯩꯝꯇ ꯃꯉꯣꯟꯗ ꯑꯁꯥꯎꯕꯗꯣ ꯎꯠꯂꯨꯔꯅꯨ ꯑꯁꯥꯎꯕꯗꯣ ꯎꯠꯂꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯁꯥꯎꯗꯩ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯗꯨꯒ ꯃꯥꯏ ꯐꯣꯟꯗꯣ ꯂꯧꯊꯣꯛ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯈꯣꯠꯂꯤ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯦꯁꯦꯁ ꯊꯥꯅꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯍꯣꯏꯅ ꯍꯥꯏꯅꯔꯒ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯄꯥꯎ ꯀꯩꯝ ꯐꯥꯎꯅꯗꯦ ꯍꯥꯏ ꯏꯌꯥꯝꯕꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗꯤ ꯀꯩꯝꯇ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯣꯡꯃꯗꯤ ꯌꯥꯝ ꯅꯨꯄꯤꯁꯦ ꯈꯔ ꯆꯩ ꯆꯥꯔꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯅ ꯁꯥꯎꯕꯗꯩ ꯈꯔ ꯐꯨꯔꯕꯖꯥꯠꯅꯤꯗ ꯑꯗꯩ ꯐꯨꯅꯩ ꯈꯣꯠꯅꯩꯌꯦꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯁꯦ ꯃꯌꯨꯝꯒꯤ ꯃꯄꯥꯝꯒꯤ ꯃꯤꯒ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯖꯥꯠꯅꯤꯗ ꯅꯪ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯀꯩꯁꯨ ꯊꯤꯅ ꯐꯨꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥꯒ ꯐꯣꯟꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯡ ꯑꯃ ꯑꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯂꯩꯗꯅ ꯈꯣꯠꯇꯅ ꯁꯥꯟꯅꯔꯤꯅꯣ ꯁꯤꯅꯤ ꯑꯗꯩ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯅꯨꯄꯥꯁꯤꯅ ꯃꯣꯏꯗ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯂꯥꯛꯄ ꯉꯁꯥꯏꯒꯤ ꯄꯥꯈꯪꯗꯣ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝ ꯀꯪꯌꯦꯠ ꯌꯦꯠꯂꯦ ꯍꯥꯏ ꯀꯩꯅꯣꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯕꯥꯅꯤ ꯁꯥꯟꯅꯗꯣꯏꯁꯦ ꯅꯪꯅ ꯃꯤꯒꯤ ꯄꯥꯈꯪꯗꯨꯗ ꯕꯗꯅꯥꯝ ꯄꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯖꯥꯠꯅꯤꯗ ꯑꯗꯩ ꯈꯠꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯇꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯌꯥꯝꯕꯁꯤꯁꯨ ꯑꯗꯨꯝ ꯃꯥꯒꯗꯤ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅ ꯃꯥꯁꯦ ꯍꯪꯉꯦ ꯍꯥꯏ ꯍꯪꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯔꯦꯀꯣꯔꯠꯀꯣ ꯐꯣꯟꯒꯤ ꯔꯦꯀꯣꯔꯠꯁꯤꯗ ꯌꯦꯡꯕꯗꯀꯣ ꯑꯗꯨꯝ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤꯅꯦ ꯃꯃꯤꯡꯁꯦ ꯆꯤꯡꯈꯠꯄꯁꯤꯗ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯖꯥꯠꯅꯤꯗ ꯑꯁ ꯃꯥ ꯉꯥꯛꯇꯅꯦ ꯑꯩꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝꯕꯨꯗꯤ ꯃꯥꯒ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪꯁꯤꯒ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯅ ꯍꯦꯟꯅ ꯀꯨꯏꯔꯝꯃꯅꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯨꯃꯥꯏꯅ ꯁꯥꯎꯗꯅ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯆꯠꯈꯔꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥ ꯁꯥꯎꯅꯤꯡꯗꯅ ꯆꯠꯈ꯭ꯔꯖꯅꯨ ꯌꯥꯔꯦ ꯑꯩ ꯏꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃ ꯑꯩ ꯂꯧꯔꯒ ꯑꯩ ꯂꯩꯖꯔꯒꯦ ꯑꯩ ꯏꯪꯅ ꯂꯩꯖꯔꯒꯦ ꯑꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯗꯩ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯍꯜꯂꯛꯇꯔꯦ ꯍꯥꯏꯌꯦ ꯅꯨꯄꯤꯁꯦ ꯍꯜꯂꯛꯇꯔꯦ ꯑꯗꯩ ꯃꯥꯁꯨ ꯗꯨꯀꯥꯟꯁꯦ ꯐꯝ ꯈꯣꯠꯇꯅ ꯂꯩ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗꯨꯗ ꯐꯝ ꯈꯣꯠꯇꯅ ꯂꯩꯕꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯖꯕꯖꯥꯠꯅꯤꯗ ꯃꯣꯏꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯗꯨꯀꯥꯟꯗꯨꯗ ꯐꯝꯃꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯍꯣꯏꯁꯨ ꯃꯣꯏꯁꯨ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯇꯧꯔ ꯍꯦꯛ ꯃꯔꯛꯇ ꯆꯠꯄꯤ ꯍꯥꯏ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯑꯗꯩ ꯑꯩꯕꯨ ꯄꯥꯎ ꯐꯥꯎꯔꯒ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯃꯥꯟꯅꯕ ꯑꯃꯅꯗꯤ ꯍꯥꯏ ꯐꯥꯎꯔꯅꯨ ꯑꯁ ꯑꯗꯨꯕꯨ ꯅꯨꯄꯤꯅꯦꯅ ꯃꯦꯟꯃꯥꯟ ꯇꯥꯔꯣꯏ ꯅꯪ ꯑꯗꯨꯛ ꯁꯥꯡꯉꯕ ꯄꯨꯟꯁꯤꯗꯣ ꯂꯩꯃꯤꯟꯅꯕꯗ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯅꯪ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯅꯣ ꯑꯉꯥꯡ ꯌꯥꯎꯔꯦ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯇꯧꯔꯨꯅꯨ ꯁꯤꯅꯤꯗ ꯑꯗꯨꯗꯩ ꯃꯥꯅꯗꯤ ꯐꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯃꯥꯅꯗꯤ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯑꯗꯨꯃꯗꯤ ꯐꯥꯎꯖꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪꯁꯤꯗ ꯃꯥꯁꯦ ꯆꯦꯜꯂꯦꯅ ꯄꯥꯎ ꯇꯥꯔꯕ ꯑꯗꯨꯗꯤ ꯆꯨꯝꯃꯦꯗꯅꯀꯣ ꯑꯁ ꯄꯥꯈꯪꯗꯨ ꯆꯦꯟꯈ꯭ꯔꯦ ꯅ ꯄꯥꯎ ꯇꯥꯔꯕ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯅ ꯀꯞꯄꯁꯦ ꯈꯜꯂꯣꯗꯅ ꯑꯗꯩ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯔꯗꯤ ꯃꯣꯏꯗꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯂꯧꯊꯣꯛꯅꯕꯖꯥꯠꯅꯤꯗ ꯑꯁꯣꯝ ꯄꯥꯈꯪꯗꯨꯒꯤ ꯃꯌꯨꯝꯗꯨꯅ ꯑꯩꯈꯣꯏ ꯃꯧꯗꯤ ꯄꯥꯝꯗꯕꯅꯤꯅ ꯋꯥꯗꯣ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯣꯏꯁꯟꯅꯕꯖꯥꯠꯅꯤꯗ ꯃꯣꯏꯁꯦ ꯍꯣꯇꯦꯜꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏ ꯑꯗꯩ ꯃꯣꯏꯁꯦ ꯍꯣꯇꯦꯜꯗ ꯎꯅꯔꯤꯉꯩꯗ ꯑꯗꯨꯝ ꯐꯥꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯩ ꯐꯥꯕꯗꯒꯤ ꯄꯨꯁꯟꯗꯤ ꯌꯥꯗꯗꯅ ꯑꯗꯨꯝ ꯄꯨꯁꯟꯕꯗꯒꯤ ꯑꯁꯨꯝ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯃꯧꯅꯤ ꯈꯣꯠꯅꯤ ꯈꯪꯕꯗꯒꯤ ꯊꯤꯟꯗꯣꯛꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯄꯥꯎꯁꯦ ꯈꯔꯗꯤ ꯇꯥꯏ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯑꯦ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯉꯝꯕꯩ ꯆꯥꯡꯁꯦ ꯌꯦꯡꯎꯅꯦ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯊꯣꯛꯎꯔꯦ ꯅꯨꯄꯥꯗꯨꯅ ꯂꯧꯗ꯭ꯔꯦ ꯃꯧꯅꯦꯅ ꯑꯗꯨꯒ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯣꯏꯅꯣꯅ ꯍꯥꯏꯔꯛꯏ ꯈꯨꯄꯥꯛ ꯊꯥꯖꯟꯅꯤꯡꯗ꯭ꯔꯥ ꯊꯥꯖꯟꯒꯗꯕꯅꯦ ꯑꯁꯦꯡꯕꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯄꯪꯉꯤ ꯆꯥꯡꯁꯤ ꯌꯦꯡꯉꯨꯀꯣ
ꯍꯥꯏꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯣ ꯈꯪꯗꯦ ꯍꯣꯏ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯇꯝꯖꯔꯤꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯅꯨꯄꯥꯗ ꯑꯣꯏꯅ ꯁꯨꯗꯠꯅꯤꯡꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯄꯥꯏꯄꯣꯅ ꯊꯥꯖꯅꯤꯡꯕꯗꯣ ꯌꯥꯎꯋꯦꯕ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯑꯗ ꯅꯨꯄꯤꯁꯦ ꯃꯥ ꯂꯧꯁꯜꯂꯒꯦ ꯍꯥꯏꯌꯦ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯁꯥꯎꯋꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯁꯥꯎꯋꯤ ꯀꯩꯅꯣꯅꯤ ꯃꯥ ꯉꯥꯡꯉꯤꯁꯤꯕꯨ ꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯅ ꯅꯪ ꯅꯨꯄꯤꯗꯣ ꯀꯩꯅꯣ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯍꯥꯏꯗꯥꯏꯅꯦ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯅꯤ ꯈꯣꯠꯄꯅꯤ ꯏꯕꯥꯅꯤ ꯀꯥꯏꯅꯅꯕ ꯇꯧꯕꯅꯤ ꯃꯤꯅ ꯄꯪꯁꯟ ꯁꯟꯗꯣꯛꯄꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ ꯈꯣꯠꯂꯤꯁꯤꯅꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯉꯩ ꯃꯥ ꯑꯗꯨꯝ ꯊꯥꯖꯕꯤꯅꯦꯕ ꯑꯗ ꯑꯗꯨꯝ ꯊꯥꯖꯔꯒ ꯂꯩꯔꯦ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯆꯪꯉꯔꯣꯏ ꯈꯣꯠꯂꯁꯤ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯥꯏ ꯐꯅꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ ꯀꯥꯏꯅ ꯃꯃꯥꯟꯅꯕ ꯈꯔꯗꯤ ꯁꯥꯎꯅꯩ ꯍꯥꯏ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯗꯤꯅꯦ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯌꯥꯝ ꯆꯝꯁꯨ ꯆꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯆꯝꯁꯨ ꯆꯝꯃꯒ ꯑꯗꯨꯝ ꯌꯥꯝ ꯁꯥꯎꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯟꯅꯕ ꯇꯤꯟꯅꯕꯗꯁꯨ ꯈꯔ ꯁꯥꯎꯒꯟꯗꯕ ꯃꯕꯨꯛ ꯃꯔꯥ ꯈꯔ ꯇꯞꯄ ꯃꯤ ꯑꯣꯏꯖꯕꯖꯥꯠꯅꯤꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯨꯗ ꯅꯨꯄꯤꯗꯨꯅꯁꯨ ꯑꯃꯨꯛ ꯆꯥꯁꯟꯕꯤꯔꯛꯄꯗꯨꯗ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗꯗꯤ ꯆꯪꯗꯔꯦ ꯍꯥꯏꯌꯦ ꯗꯨꯀꯥꯟꯁꯤꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯌꯦ ꯅꯨꯄꯤꯁꯤꯒ ꯃꯥꯁꯤꯒ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟꯁꯦ ꯈꯔ ꯇꯥꯔꯦ ꯍꯥꯏꯕ ꯀꯦꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯈꯤꯇꯪꯒ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯑꯕꯩ ꯇꯥꯏꯞꯇꯒ ꯈꯟꯕꯗꯣꯀꯣ ꯑꯗꯩ ꯐꯔꯦꯅꯦ ꯒ꯭ꯌꯥꯟꯁꯦ ꯇꯥꯔꯕꯣꯏ ꯅꯤꯡꯉꯕ ꯑꯗꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯣꯜꯂꯛꯑꯦ ꯑꯗꯩ ꯌꯣꯜꯄꯁꯤꯗ ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯁꯦ ꯈꯔ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯅꯨꯄꯤꯗꯨꯅ ꯈꯔ ꯄꯨꯔꯛꯄꯖꯥꯠꯅꯤ ꯄꯩꯁꯥꯗꯨꯅ ꯄꯨꯔꯛꯏꯗꯨꯅ ꯈꯪꯗꯦꯅꯦ ꯏꯖꯠ ꯗꯥꯕꯤꯗꯣ ꯑꯣꯏꯖꯥꯠꯂꯥ ꯈꯪꯗꯦ ꯄꯩꯁꯥꯗꯤ ꯈꯔ ꯄꯥꯏꯔꯛꯑꯦ ꯂꯥꯛꯄꯗ ꯑꯗꯩ ꯄꯩꯁꯥ ꯈꯔ ꯃꯃꯤ ꯎꯔꯦ ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕꯗꯨꯗ ꯄꯩꯁꯥ ꯅꯨꯡꯁꯥꯗꯨ ꯄꯨꯊꯗꯕꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯔꯦ ꯃꯣꯏꯁꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯕꯗꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯗ ꯍꯟꯗꯛꯇꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯗꯨꯝ ꯆꯦꯟꯈꯤꯕꯅꯤꯀꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯗꯨꯝ ꯆꯦꯟꯈꯤꯕꯅꯦꯕ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅ ꯑꯍꯟ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯍꯟ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯅꯨꯕ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯕ ꯅꯨꯄꯥꯁꯦ ꯁꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥꯒꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏ ꯐꯥꯔꯕꯅꯦꯌꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯨ ꯂꯩꯔꯤꯕ ꯁꯤꯗ ꯆꯦꯟꯈꯔꯦꯌꯦ ꯑꯗꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯍꯟꯗꯛꯇꯤ ꯑꯁꯤꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯃꯥꯏꯁꯤ ꯃꯊꯟꯇꯒ ꯁꯤꯖꯔꯝꯗꯅ ꯋꯥꯒ ꯀꯌꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯃꯣꯏꯁꯦ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯆꯦꯟꯈ꯭ꯔꯦ ꯗꯨꯀꯥꯟꯗꯩ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯕꯗꯤ ꯍꯦꯛ ꯄꯥꯎ ꯇꯥ ꯃꯣꯏ ꯃꯃꯥꯟꯅꯕꯁꯦ ꯑꯗꯨꯝ ꯆꯠꯄꯤꯅꯤꯌꯦ ꯅꯨꯡꯗꯥꯡꯁꯤꯗ ꯄꯨꯂꯞ ꯗꯨꯀꯥꯟꯁꯤꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯩ ꯍꯥꯏꯌꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦ ꯀꯞꯄꯁꯤꯗꯅꯦ ꯃꯥ ꯀꯞꯄꯤꯁꯦ ꯅꯨꯄꯤꯁꯤꯅ ꯆꯦꯟꯈꯤꯕꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦ ꯄꯥꯛꯁꯤꯗꯒꯤ ꯄꯩꯁꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯒꯤ ꯄꯩꯁꯥ ꯈꯔꯗꯤ ꯊꯝꯃꯤꯗꯅꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏ ꯄꯨꯔ ꯆꯦꯟꯈꯤꯕꯖꯥꯠꯅꯤ ꯁꯅꯥ ꯂꯨꯄꯥꯒ ꯍꯥꯏꯗꯤ ꯂꯣꯏ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯕ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯒꯦ ꯈꯟꯕꯩ ꯃꯑꯣꯡꯗ ꯆꯦꯟꯈꯤꯕꯖꯥꯠꯅꯤꯗ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯏꯖꯠ ꯗꯥꯕꯤ ꯂꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤꯅ ꯍꯥꯏꯅꯩ ꯍꯥꯏ ꯌꯥꯝ ꯁꯥꯎꯅꯔꯦ ꯍꯥꯏ ꯑꯗꯩ ꯃꯃꯥꯟꯅꯕꯅꯒ ꯁꯥꯎꯗꯅ ꯅꯪ ꯏꯃꯥꯟꯅꯕ ꯑꯣꯏꯕꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯅꯪ ꯏꯅꯥꯎ ꯅꯨꯄꯥꯒ ꯑꯣꯏꯔꯝꯕꯅꯤ ꯅꯪ ꯅꯃꯥꯏ ꯀꯤꯟ ꯊꯤꯟꯒꯗꯕꯅꯤ ꯑꯗꯨ ꯌꯧꯅꯕꯨ ꯉꯥꯡꯉꯤ ꯑꯗꯩ ꯍꯧꯖꯤꯛ ꯏꯌꯥꯝꯕꯁꯤꯅꯗꯤ ꯈꯥꯝꯃꯤ ꯍꯥꯏ ꯃꯃꯥꯟꯅꯕ ꯑꯃꯁꯤꯗ ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗꯨꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯁꯤꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨꯅ ꯑꯗꯩ ꯏꯖꯠ ꯗꯥꯕꯤ ꯍꯥꯏꯅꯔꯦ ꯍꯥꯏ ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯏꯖꯠ ꯗꯥꯕꯤ ꯍꯥꯏ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩ ꯏꯖꯠ ꯗꯥꯕꯤ ꯀꯩꯁꯨ ꯑꯗꯨꯝ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯃꯥꯕꯨ ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯑꯩ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯑꯩ ꯈꯨꯕꯥꯛꯅ ꯁꯦꯠꯇꯤ ꯊꯥꯖꯈꯤꯗꯕꯅꯦꯅ ꯍꯥꯏ ꯃꯥꯁꯦ ꯍꯦꯛ ꯍꯦꯛ ꯀꯞꯄꯦ ꯍꯥꯏ ꯅꯨꯄꯥꯅ ꯀꯞꯄꯛꯄꯁꯦ ꯌꯦꯡꯉꯨꯀꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯄꯥ ꯃꯥ ꯌꯥꯝ ꯀꯞꯄꯦ ꯍꯥꯏ ꯑꯗꯩ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯇꯧꯗꯅ ꯁꯤꯗꯤ ꯏꯖꯠ ꯗꯥꯕꯤ ꯈꯔ ꯂꯧꯔꯒ ꯍꯥꯏꯗꯤ ꯗꯨꯀꯥꯟꯁꯦ ꯄꯨꯊꯗꯅꯕ ꯗꯨꯀꯥꯟꯁꯤꯃꯗꯤ ꯂꯩꯔꯤꯕꯅꯤꯅ ꯅꯪ ꯗꯨꯀꯥꯟꯁꯤꯅ ꯅꯪ ꯁꯤꯟꯐꯝ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯄꯨꯊꯗꯅꯕ ꯍꯥꯏꯔꯒ ꯃꯥꯁꯦ ꯏꯖꯠ ꯗꯥꯕꯤ ꯈꯔꯗꯤ ꯅꯨꯄꯥꯝꯗꯒꯤ ꯃꯣꯏ ꯑꯗꯨꯝ ꯅꯨꯄꯥꯝꯗꯒꯤ ꯆꯦꯟꯈꯤꯕꯅꯤꯅ ꯈꯔꯗꯤ ꯂꯧꯕꯖꯥꯠꯅꯤꯗ ꯑꯗꯨꯒ ꯈꯔ ꯂꯧꯋꯦ ꯍꯥꯏꯌꯦ ꯈꯔ ꯂꯧꯔ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯃꯥꯁꯦ ꯉꯥꯎꯆꯠꯅꯔꯒ ꯆꯠꯈꯤꯕ ꯇꯥꯔꯦꯅ ꯃꯥꯁꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯒ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏ ꯃꯥ ꯅꯨꯄꯤꯁꯦ ꯈꯤꯔꯕꯖꯥꯠꯅꯤꯗ ꯊꯤꯅꯤꯡꯗꯕꯖꯥꯠꯅꯤꯗ ꯑꯗ ꯑꯩ ꯊꯤꯔꯔꯣꯏꯒꯦ ꯈꯣꯠꯂꯔꯣꯏꯒꯦꯅ ꯈꯟꯖꯕꯖꯥꯠꯅꯤꯗ ꯑꯗ ꯑꯃꯗꯤ ꯊꯤꯌꯨ ꯈꯣꯠꯂꯨ ꯅꯪ ꯑꯉꯥꯡ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯒ ꯊꯦꯡꯊꯈꯤꯅꯕꯅꯤ ꯈꯔ ꯅꯥꯄꯨ ꯇꯥꯕ ꯑꯃ ꯊꯤꯁꯤ ꯈꯣꯠꯁꯦꯅ ꯍꯥꯏꯌꯦꯌꯦ ꯑꯗꯨꯅꯦ ꯅꯨꯄꯤꯁꯦ ꯍꯥꯏꯅꯔꯒ ꯃꯁꯛꯀꯥꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯅꯕꯖꯥꯠꯅꯤꯗ ꯑꯗꯨꯒꯅꯦ ꯅꯨꯄꯥꯗꯣ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔꯗꯤ ꯈꯪꯗꯦ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯌꯦꯡꯕ ꯂꯩꯔꯦ ꯑꯁ ꯃꯁꯛꯀꯗꯣ ꯈꯤꯇꯪ ꯌꯦꯡꯕꯗ ꯈꯤꯇꯪ ꯐꯖꯔꯝꯃꯗꯤ ꯀꯥꯏꯅ ꯍꯥꯏ
ꯐꯨꯅꯤꯡꯗ꯭ꯔꯥ ꯅꯠꯇꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯣ ꯂꯧꯔꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯑꯗꯨꯗꯨꯒ ꯋꯥꯔꯗ꯭ꯔꯥ ꯃꯥ ꯌꯥꯝꯅ ꯑꯗꯨꯗꯨꯒ ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯦ ꯃꯁꯛ ꯊꯤꯕꯗꯣ ꯈꯤꯗ꯭ꯔꯤꯕꯗꯣ ꯑꯁ ꯌꯦꯡ ꯆꯠꯂꯤꯁꯦ ꯃꯁꯛꯀꯗꯣ ꯈꯤꯇꯪ ꯐꯖꯔꯝꯃꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯃꯗꯤ ꯐꯗꯧꯅꯤꯗ ꯒꯥꯅ ꯍꯥꯏꯌꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯉꯩꯗꯨꯅꯀꯣ ꯍꯥꯏꯒ ꯑꯁ ꯃꯁꯛ ꯐꯖꯕꯗꯨꯅ ꯈꯤꯗ꯭ꯔꯤꯕꯣꯏꯔꯦ ꯈꯣꯠꯇ꯭ꯔꯤꯕꯣꯏꯔꯦꯅ ꯍꯥꯏ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯅꯨꯄꯥꯁꯨ ꯂꯩꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯃꯔꯝ ꯃꯣꯛꯄꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯪ ꯇꯞꯄꯤ ꯃꯁꯛ ꯊꯤꯔꯁꯨ ꯑꯁ ꯏꯃꯨꯡ ꯀꯣꯏꯒꯗꯕꯤ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕꯤ ꯁꯨꯃꯥꯏꯅ ꯈꯟꯕ ꯅꯨꯄꯥꯁꯨ ꯂꯩ ꯑꯗꯣ ꯈꯟꯗꯕ ꯖꯥꯠꯅꯤꯗ ꯃꯥꯅꯀꯣ ꯃꯁꯛ ꯐꯖꯕ ꯃꯁꯛꯇꯨꯗꯪ ꯌꯦꯡꯖꯕ ꯅꯨꯄꯥꯁꯨ ꯂꯩꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯁꯥꯎꯗꯦꯗ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦꯕꯀꯣ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯁꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯛꯇꯅ ꯆꯥꯕ ꯌꯥꯗꯦ ꯐꯥꯎꯗ꯭ꯔꯥ ꯌꯥꯝꯅꯀꯣ ꯁꯅꯥ ꯂꯨꯄꯥ ꯀꯩꯀꯥ ꯂꯣꯏ ꯄꯨꯔꯒ ꯅꯨꯄꯥꯝꯗꯩ ꯆꯦꯟꯈꯤꯕ ꯅꯨꯄꯤꯁꯦ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯗꯩ ꯑꯩꯅ ꯑꯔꯣꯏꯕꯗꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯈꯔ ꯈꯔꯗꯤ ꯍꯥꯏꯖꯩꯗꯅꯀꯣ ꯇꯥꯅꯤꯡꯗꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯣ ꯅꯨꯄꯤ ꯂꯧꯕꯗ ꯈꯔ ꯈꯔꯗꯤ ꯌꯦꯡꯕꯤꯌꯣ ꯋꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯋꯥꯔꯤ ꯊꯥꯕꯤꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯂꯝ ꯂꯣꯏ ꯍꯦꯜꯂꯕ꯭ꯔꯣ ꯑꯩꯁꯦ ꯅꯨꯄꯤꯅꯤꯀꯣ ꯑꯁ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯄꯥꯕꯗ ꯑꯩ ꯏꯀꯥꯏꯖꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯅꯠꯇꯦ ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯠꯅꯔꯖꯥꯠꯂꯁꯤꯅꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯦꯀꯣ ꯑꯗꯩ ꯂꯥꯟꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝ ꯇꯥꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯝꯁꯦ ꯂꯣꯏ ꯍꯦꯜꯂꯗꯤ ꯌꯦꯡꯉꯣ ꯃꯩꯇꯩꯁꯦ ꯃꯨꯠꯄꯗꯣ ꯄꯨꯔꯥ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ